ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯖꯤꯇꯦꯁꯣꯔꯤꯅ ꯈꯨꯔꯨꯝꯖꯔꯤ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯖꯨꯂꯥꯏ ꯗꯦꯠ 15 ꯑꯁꯤꯗꯒꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯑꯦꯞꯁ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯁ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤ ꯊꯥꯒꯠꯆꯔꯛꯑꯒꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯑꯦꯞꯁ ꯑꯁꯤꯕꯨ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯗꯨꯅ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯁꯤꯡꯁꯤꯕꯨ ꯌꯦꯡꯕꯤꯅꯕ ꯍꯥꯏꯖꯔꯤ ꯃꯤꯁ ꯂꯥꯞꯅ ꯇꯥꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯃꯤꯁꯁꯨ ꯐꯖꯅ ꯎꯗꯦꯕ ꯑꯗꯨꯅ ꯅꯛꯅ ꯑꯗꯨꯝ ꯇꯥꯒꯦꯕ ꯌꯥꯗꯦꯕ ꯈꯔ ꯂꯥꯞꯊꯣꯛ ꯍꯥꯟꯅ ꯐꯝꯃꯝꯕ ꯆꯥꯡꯗꯣ ꯑꯗꯨꯗ ꯐꯝ ꯑꯁ ꯇꯜꯂꯦꯕ ꯃꯤꯁ ꯅꯍꯥꯟꯈꯩ ꯃꯤꯁꯀꯤ ꯃꯅꯥꯛꯇ ꯐꯝꯕꯅ ꯀꯩꯝ ꯍꯥꯏꯗ꯭ꯔꯒ ngasi ꯐꯝꯕꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ ꯃꯤꯁ ꯉꯍꯥꯟꯈꯩ ꯑꯣꯏꯔꯁꯨ ꯉꯁꯤꯗꯤ ꯌꯥꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯤꯁꯟ ꯆꯤꯡꯉꯥꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯍꯥꯏꯔꯤꯕ ꯑꯦꯞꯁ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯁ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤ ꯊꯥꯒꯠꯆꯔꯅꯤ ꯏꯄꯤꯁꯣꯗ 9ꯗꯒꯤꯅ ꯃꯈꯥ ꯇꯥꯕ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯑꯦꯞꯁꯇ ꯊꯥꯒꯠꯆꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯑꯦꯞꯁ ꯑꯁꯤꯕꯨ ꯗꯥꯎꯟꯂꯣꯗ ꯇꯧꯁꯤꯟꯕꯤꯔꯒ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯑꯩꯅ ꯉꯁꯤ ꯂꯦꯞꯄ ꯉꯝꯂꯤꯕꯁꯤꯁꯨꯅꯦ ꯑꯩꯒꯤ ꯑꯅꯤꯡꯕꯗꯨꯒꯤ ꯃꯈꯥꯗꯅꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯍꯥꯎ ꯈꯪꯕ ꯍꯧꯅꯗꯦ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯤꯃꯤꯠ ꯑꯃꯃꯝꯗꯤ ꯂꯩꯕꯅꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯩꯒꯤ ꯃꯤꯁ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯤꯕ ꯏꯄꯤꯁꯣꯗ ꯑꯁꯤꯒꯤ 9ꯁꯨꯕ ꯏꯄꯤꯁꯣꯗ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 15 ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯥꯗꯣꯛꯆꯔꯒꯅꯤ ꯍꯥꯏꯔꯤꯕ ꯏꯄꯤꯁꯣꯗ ꯑꯁꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯑꯦꯞꯁꯇ ꯃꯌꯥꯝꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯏꯄꯤꯁꯣꯗ ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯊꯪ ꯀꯥꯏꯗꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯊꯥꯖꯔꯛꯑꯒꯅꯤ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯅꯨꯡꯁꯤꯕꯤꯒꯤ ꯑꯥꯔꯇꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯄꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ ꯃꯤ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ ꯃꯁꯥꯗꯨ ꯆꯠꯄ ꯉꯝꯗꯕ ꯃꯥꯜꯂꯤ ꯃꯤꯁ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯟ ꯆꯠꯁꯦ ꯌꯥꯅꯤꯌꯦ ꯌꯥꯅꯤꯁꯦ ꯌꯥꯅꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 15ꯗ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯑꯦꯄ꯭ꯂꯤꯀꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯋꯦꯕ ꯁꯤꯔꯤꯁ ꯑꯩꯒꯤ ꯃꯤꯁ ꯅꯨꯡꯁꯤꯕꯤ ꯏꯄꯤꯁꯣꯗ 9 ꯑꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤ ꯃꯤꯁ